Refugee singna Thangjing koubru paisinliba si eikhoigi puwari kidnap tawbani haina pripak pro na phongdoragli. Ngasi June ama si ningtam landa thawai khatkraba pumnamaki mafamda ikai khumnaduna pripak progressive ki 15 suba progressive day thoram asida ehaki wakhalon khara miyamda thamli. Haudik tholiba wathok lanthok asida awa ana misimina nangnaraba imungsingya awaba pumnamaksu lupna saruk yari haina pripak pro gi chairman longjam paliba emna thadorok chirol amana hari. Sirol asina makhatana hairibana chawkholaba sana lebak Manipur ohenabagi lengak longa mari leinaba chana pathap amata Indiana Manipur da sinari khidri Manipur di sport and cultural powerhouse ni haina harau halaga lebak amagi sengatpagi mapung oiba political amasung economic power di lehende India gi pandamde Manipuri singi maraktagi maheheiba natki jagoi isai amasung sanabada haisingba singbo Indianization gi organizer and observer ohenaba thorang tawbani Manipur gi oina Indian constitution ase yamna misami khai naina thami mitop refugee singbu scheduled tribe ki manung chalhalaga akhanaba hak pisinduna maning tawba laigi masa masugumna lehanba ngami yellow fruit singbu tanthokpa ngamnaba refugee singda jingdaw singthang kaya sinathokli matamamada European singna America da nungayai fana punsirolda hingjanabagi Hizau tongnaga laknaki makhoi sing aduna US ki Statue of Liberty uraga Promised Land haibadu yaure haina harau manduna mapi tajaki adubu yimlonari balaibak singdadi nauna sangsilakpa chinkuki ni haijariba sing asinadi mitai furupu hinghaliba puari gi haurakpam Thangjing koubru singsangbu karim kathainari ikaiba khangdaba makai nampuda lausinduna taiwanaba mongda The Old Testament da yauba Promised Land adu oihanaba thorang phongna tawragle tasengbadi makhoi sing asi eikhoigi puwari kidnap tawba kangbuni Manipur langai gi sada maudada khulai paiba mitop refugee makhoina lengangni haina phongna landarakpa ngamlibasi maram kumna nayasi isauna maram oiraga north east laikidaba migi masing 15 sukre Haukiba numit kharani asida nong leptana tabana maram oiraga north east ki oina hauji fawbada landline amasung isauna sikiba migi masing asi 15 sure Masiga mari lainana authority ki maiketegi advisory kaya issue tawduna miyam sectional lehanaba khangankri hauji fabi yoina Assam gi Guwahati da imung amagi mioi ahum yauna puna mioi taruk sikhre Arunachal Pradesh sa isauna chenthagi ba masung irangna bana maram oiraga sikhiba migi masing asi hauji fawada mapan chukre Mizoram Tripura Meghalaya isau masung landslide na sikhiba migi masing nipan sure Assam gi capital city oriba Guwahati da landslide na yum kaya Nansin kibadagi imung amagi mioi ahum yauna puna mioi manga adu laikidabane hairi landslide maram oiraga Sikkim gi tongan mafamda police lising ama chawnga gi mathakta panduna leiri Indian Meteorological Department ki maiketegi Sikkim gi Tista River gi imai ka hena wangkhalakpa amadi landslide amasung isau gi khudong thiba mayoknaba yabagi phibam kaya leibana red alert lauthokre maraksida Indian Meteorological Department ki maiketegi phongdorapagi matungina Lakadauriba numit kharani asida north east ki mafam singda kanba nong tagani Assam gi tongan ba jaga singda so red alert orange alert amasung yellow alert na singba laktokre Assam da hudik fawgi oina district 13 ta isaw amasung landslide thokpana maram oiraga mioi lising humdrani pan gi mathakta saitheng fangle mioi lising amaga chani romna tongan ma relief camp singda sangda from lauduna lady Mizoram gi oina di isaw asina laikidaba singda lupa lakh mari S Gracia pigene haina lautokre state adu gi governor BK Singha amasung disaster management minister Professor Lalima state adu gi governor BK Singha amasung disaster management minister Professor Lalin Laumana isauna soglaba jaga singda koina chatuna yangsingkre Jennings Hospital ising thumdin kibadagi routine operation lepkre isauna yum chanipanga marfu humdoi mangta kre mioi lising ahumga chanipanga anina chawna saitheng fangle nong leptana tabana maram oiraga khurai hangang amasung chekon gi area yauna mafam kaya da isaw mayoknare Nambul Tural gi imai su tamna wangkhalagli Porompata leiba Jennings Hospital complex amasung hospital asegi manungda ising thumdin badagi routine operation sing lekre anaba sing hanaba hokre isaw asina hudik fawbada yum chanipanga marfu humdoi amanga ta thokle mioi lising ahumga chanipanga anina chawna saitheng fangle Imphal Tural gi imai hodi su flood level gi mathakda chen bagaloinana Jennings Hospital complex manungda ising thumjilakpadagi hospital asigi routine operation sing yaithokre hospital manungda ising sangsilakpana ana layang gi lamdasu chawna khudong chadaba mayoknare Jennings Hospital gi medical superintendent Professor
KH Lokestorna thokiba serol amagi matungina hospital asigi routine operation schedule sing yaithokibaga loinana isaugi phibam pagalabak khaktada operation sing ase pangthokani haidi Imphal Turel ase Kangpokpida nong letna chubana maram oiraga Imphal Turel gi imai ase high flood level gi mathakta seli Nabul Turel chu high flood level gi mathakta seli Hiramasiga mari lainana flood control cell dagi ngasi ayu pung 3 pawbada fangba paw amagi matungina Imphal Turel gi imai ase haudik minuthongi mapada high flood level dagi sumnatagi point sawnga ga kunmanga khaktamak hanthana seli Lilong Turel gi mapada Imphal Turel gi imai ase high flood level gi mathakta seli Nambul Turel gi oina Turel ase gi imai ase flood level gi mathakda meter static ka marfuni thoi sumna ahum da seli Nambul Turel na haudik high flood level gi mathakda seli Nambul Turel na haudik high flood level gi mathakda seli Iril Turel na flood level gi mathakda meter static ka marfutare ka sumna Janipa nimpu da seli Ithai beres ki ising imai asisu haudik warning level gi mathakta meter static ka hompuni panga sumna tare da seli Nambul Turel gi imai leptana hengalakpa asina maram oiraga Sairap Court Complex yauna mafam kaya da ising thumdin kre Uripok Taurangmam Laikai Uripok Khoisnam Laikai Khaidem Laikai Ningthau Khongjam Lairak amasung Asom Laikai gi mafam kaya ising thumdin kre Karigumba Nambul Turel gi maru upstream da pungkhara letna nong surabadi Nambul Turel gi vulnerable oiba mafam 15 gi mathakta ising pathorakpa yabagi akiba lei Amaromda isawasina maram oiraga yum chanipanga marfu humdoi amangata thokiba amadi mioi lising ahumga chanipanga ni leifam chafam na singbagi khudongsa da bakaya mayoknari ba sigi yenglaga relic camp ahum hangdokre loinana relic camp aduda mathau taba polam sing yohan basu haukre Senapati district ki manungchan ba Biulen fauduna seliba Senapati Turel gi imai ngasistu adumang letana wangkhalakpana Turel nakna mioi kaya mipainare Turel gi sel chu ka hena kanbana maram oiraga thong yauna gari amasung adai polam kaya tauthakibagi report leidi adubu haudik fawagi oina ising saw asiga mari lainana misimina gi paudi leitri Central government na border fencing khabagi thabak letana chathari basi yaningde haina ansamna phongdoragli Indo-Myanmar border gi Naga tariba area singda border fencing khabagi thabak tawdanaba public demonstration rally sit-in protest pangthokba yauna yamna toina press release amasung memorandum kaya mari lainaba singda pisilabasu central government ki maiketegi nampuda border fencing khabagi thabak chathari basi yaningde thawong asi yamna haksina lawi government of India na chathari ba thawong asi yamna undemocratic oi amasung condemn tawi haina Ansamna thadorokba serol amana hairi serol asina makata na hairi bana central government ki maiketegi border da matam supagi oina sil tawba masung free movement regime chena hanki dabagi thawong asi yaba ngamloi masina laiba problem singa se solve tawba ngamloi hana dum human crisis ase tamba ngamdaba phibam da lakani haukiba me tarani thoida pangthokiba association gi president council gi mifamna border fencing khabagi thabagasi khudakta lephanaba masung free movement regime asi hanagum chena hanaba democratic oiba khongdang changsinaba warip lobasu leikre association gi maiketegi di government of India na matam kuiraba naga political issue ase loisinaba hauji sathariba santi gi wari asi athubada loisinaba su appeal tawri amaromda Central government ki maiketegi Naga taba area singda border fencing gi thabak leptana chathaba masung free movement regime makatana chathabaga mari lenana me kuntarukta ansamgi presidential council amasung office BR singi oiba mifam pangthoktuna laukiba wari ki matungina June 2 dagi hauraga pung 9 chumna Naga taba jaga singda leiriba government ki office sing picketing tawbagi khongjang changsingani khongjang asida constituent unit sing amasung subordinate body singna su mapung fana paikhatnaba khangalagli loinana border fencing khabaga mari lainana lanai mioi sing contractor transporter agency na singba singna su raw material sing yauna atai polam sing hondo hondin tawba amasung supply tawbagi thabak khudakta lekkadabani hairi